Lamlai Kendra BJP Hariba Donje Maru Puna Muthatlaba Kandada Lamlai Kendrasi Lambi Thong Phagani Lamlai Kendra gi INC gi mirep oikiba Sri Achoibam Deben na Lamlai Kendra gi manung channa lairiba takhelda lambi thongi fibam yengsinkhre. Achoibam Deben na paumi singda phongdarakibada Lamlai Kendra da BJP hariba dal asi Maru Fangna Muthatlaba Khaktada Lamlai Kendra asi lambi thong phagani amadi ingtappa santi laiba Lamlai Kendra haibadu oigani haina phongdokre. Lamlai Kendra ki takhel hairiba khul asigi proper market hairiba area asi inglisingani kunithoi gi general election faubada koilas mathakta chatlami madugi matung tarakpa election loiraba matungda Lamlai Kendra asida BJP gi MLA na sasan tawrakpadagi koilas mathakta chathanmadi lairadana nung amadi lainangi mathakta thambiba haiba asi laibak thibani. Lamlai Kendra gi ayamba lambi chada homdrani pandi lainang amadi nung mathakta thambiba haiba asi laibak thibani amadi Manipur da BJP na sasan tawrakpada Lamlai Kendra asi mirai birabra amadi chahi amada local area development fund amasung tongan ba Manipur government na Chaokhatpa thadarakpa selfam Lamlai Kendra gi oina yaudrabra haina hanagi INC gi mirep Achoibam Deben singna wahang hanglakli. Akoina lejariba mafam ase Lamlai Kendra gi manung channa leiba takhen hairiba khunduni takhen gi proper market jaga ne koi leje takhen gi community hall ere market leire moige kalap leire hairiba jaga se 2022 haitare mamangi election time tu suba koi gi jene election 2022 phobudi akoi che Lamlai ke sida leiriba praja punamuk se koilas matak chalameba then adugi matungda 2022 gi election loiraba matungda Lamlai Kendra da BJP gi MLA sasan torokpadagi BJP gi MLA na Lamlai Kendra da man MLA oibadagi kaidore ngasidi Lamlai Kendra gi oiriba lambi gi phibam ni koilas te tokro akoi aji lainang mathakta chali adu mathakta Lamlai Kendra di ayamba lambi 78% di akoi gi nung marakta lainang marakta chali hoju moksi yengbiu takhen hariba jaga sini mayam yengbiu sini aduna aina lakchaning ba point di Lamlai Kendra da BJP na sasan torokpa kanda haibadi Manipur da BJP na laingak pairaba kanda Lamlai Kendra si mirai birabra haibadi sahi amagi phamam thokpa local area development fund amadi tongan ba sahi khudingi Manipur sakana thadarakpa adugumba development gi oiba sakhot thorangi oiba koigi senthang mayam je Lamlai Kendra di yaudrabra haiba question du neba kaigumba senthang natraga local area development fund leiba tara thadaba tara gadi Lamlai Kendra da lambi gi thong phibam je aduk matik phaganeba mama na karakanda laira khulak koilas thabadi laira dana nung akta adu lainang makta chatpaje masina takbadi local area development fund je kaigumba thadak pa tara ga ju masi je uchi na chiga ga purabra haiba wa hang di deba thamjedi gi je Manipur da BJP na sasan tarokpadagi Lamlai Kendra gi oiriba phibam je sineba aduna takpadi BJP sarkana Lamlai Kendra haibasibu mirai birabra haiba question dune mayamda Lamlai Kendra leiba praja mayamda aina hangjari se local MLA na ngasi phauba masi lau unaba kari process tawre lengang na kari tawre haiba question dune ba aduna takpadi Lamlai Kendra lambi thongju phatre adu IDP mayam leiba jingje masi ju mayumda hanjanbagi masigi asaju ude adu mathakta losing loyada leiba low pari chamukse masi uhanbagi process leite adu kari nu Lamlai Kendra de kari leiri ge sinida adu oita di pairiba concern MLA BJP gi MLA ju mi amta changjan biraga Lamlai Kendra se amuktang di Chaokhatpa Kendra ama oina bu hona bu kanda achawa thaudang nobiyo mana karigba ngamdaba taraga dawni MLA oibe kadongdino ngahaki tolok ke ngaibagi MLA oiribra natraga Lamlai Kendra gi praja gi waraba kanda mating pangil leiribe MLA ra sinida ina jiningidi aduna MLA already MLA gi mathau tawbiu Lamlai Kendra da wariba lambi thong phatriba